I mean say khajitang background oina haibetare kitang ai isagi self introduction macha am gatang sum tawjage aduga ai life ki journey haibetare ai experience khajitang sum share tawjaraga angang sim satu satri mayam da khajitang inspiration oibang namagadi ai mayam na sikun busida ai yauja basigi mahiyale ai khanjaraga ai life ki experience khajitang share tawjage ai ming se Uttam Kumar Ningthauzam aise Thanga Kendra ki Kaipul Lamjau dagi aduga ngasi manggaleng sibiba satwa siga chap manana haibetare ai matamda ai se hojikti private school mayam ama leire adubu ai aina high school tamingai college tamingai matamdadi government ki school naktani aduna laikai ki school singa laik tamaga asum ai family da like susi ana thoi yauna ba oi ba family circle oi aduna maram moiraga ai se asum ai na se pandra sa dum chapok se class ai sai angang amana exam manung da trip ya laga exam hai ko aduga adu yauna di ai se na boi khide adu class 12 ke exam sida ai mid se naam se sum exam mamang sida mid se usillattaba kwa kali normal problem ama lerga aduna every half an hour khudingi aise I drop half ka doba aduna exam manung sida exam ina every half an hour aise I drop half ka minute amarom se mid usillaga lerga adumaina exam thare aduga class 12 ke exam se adumaina thar aga oiraga su Manipur state ki 9th position loki ka aduga class 10 nana mo class 10 su aise Moirangi Mukta High School and High School sidagi class 10 thajare aduga state ki 17th position loki adumaina asum like ka thawayang asum hawrak panina aise ai gi matam dagi ai na tamjar college se regional engineering college hai masigi Nongin Institute of Tutorials siga short form di manare NIT ka NIT National Institute of Technology Jalandhar ka NIT Jalandhar Punjab ta aise Electronics and Communications Engineering da BTech tawai aduga BTech sigi loisilakpa chahi haibatare ko final year ke hogalakpa swai sida ai mayamna satra satra sin su hena khambirangani Indian Space Research Organization ISRO khangi ko ISRO की laboratory ama Punjab ta Mohali hai mafam sida lei Mohali dagi campus interview laaga aise Mohali की ISRO की laboratory sida design engineer oina changi design engineer se ai field se karino hai bakanda ai na finally mobile phones adagi smart TV kamayam thogla ko adagi hojik se driverless autonomous driving gaina car se driver yaw thongba adumaina ga sum ai background se electronics background ni aduga semiconductor na hojik se ya government na su gamna promote tawiba field aduga electronics ki field the most demanding oiba field ni ko chak su mayam lamna rebani na ko ai kitang tension na batauge nausa kitang langgum se ko kitang langgum se adumaina IC design tawba mobile phone ki manung da yaw bo oiro electronics ai ki automobiles ki manung da yaw bo oiro smart TV ki manung da yaw bo oiro adumaina manung da yaw ba noina hena khangba IC integrated circuit kana ko chips kana so haine IC se design tawba company ne aduna ai se adumaina chahi 2000 dani aina thabuk sanki buse adudagi around 26 plus years se semiconductor industry sida mafam da chalaga Singapore da chalaga masai inaugurate muspanbi kiba Japan da chahi taruk leraga Sony Renesas Toshiba gaina sigumagi company sida thabuk tawuraga India da halaga 2010 da LVGO Circuits Private Limited in Bangalore da isagi company se open tawga hojik se ai company se 2019 da Indian singna start over company singi manung da 10 most promising company gaina award pibiki ko aduga ai isamak su industry development ki Indian Achievers Award kana award na asim mayam luksi gana hai dare ujaba effort ki adum mayam recognize to bi aduga
ꯍꯧꯖꯤꯛꯁꯦ ꯑꯁꯨꯝ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯅꯔꯕ ꯉꯥꯛꯇꯅꯤ ꯑꯦꯖꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯦꯖ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯦꯗꯚꯥꯏꯁ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒ ꯔꯦꯂꯦꯚꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ngасai odasim se panbikhiba lairikti yamna hairaga aikoi se civic sense khidang watpa adugumba point mayam se siga mari leinaba tam ama khatang ai loi de introduce tawrongge hana khanambasi ya human capital hai tam ama khatai introduce tawjarange ko human capital hai se kaino hai kanda aikoi ki state sida country sida lairik laisu haiba value leiba mi kayam leige hai ba aina lain laisu kan honajare ko aina 2006 aswaisida Japan da leiba thabak tawba kan sida tha amada aina ai gise ai adum sautuna so haije adubu ai se boss tawjaba nachade aina reference amaka piraga ngang sinda motivate oiragadi haina pijabani 2006 ta aina Japan da leiba kan sida tha amada aina phangba tawop se US dollars da $12,000 tha amada phangye 2006 noi adu convert tawraga yengo Indian rupees da tha amada kaya oige ko aduna si aina policy ka gino hai kan human capital human value aina pung ama spend taw bakanda ko smaina laaga masi wa kitang ngang bakanda na khoi kaya de influence taw nami aina pung ama ai gi chauki da office da thammaga thabak su bakanda aina lupa kaya tang bangami kaisa asi human value human capital kawe ko aduna adumaina human value si yamna wangba mi yamna leiragadi agogi society se agogi manipur se saukhatpa leiba haido automatically oidini ko aduna human value si kamaina develop tawi human capital si kamaina sagatkani haragadi nakoige hojiki sahi matang sida isane isaga sincere oijaraba isane isagi discipline na chacharaba ko perseverance leiraba ko isane isaga sincere oidraba mido punsida mai pakpa yamna wagani ko isane isada sincere oijaba haisi kaino haikanda isada minam jadra ima baba na laik pau haraga laik paba ojana laik pau haraga laik paba ngahak laik pali ne tafsinaro da mobile yengga YouTube Facebook yengga adu oirgadi isada sincere oijadre aise afaba mi oige haragadi isane isada sincere oijaraga isada minam jadraga aigi goal lama thamaga aigi goal se phangnaba masai wangang biramo jana haibado samu sasi haisaka samu je chasi haragadi isani isada sincere oijaraga aigi goal do aigi target ko thamaga ai si achieve tawdri bhaudi ai no mada pungna suki lai pagena ai resources mayam ama hoje mobile binary ngantani internet resources oi bhangamani chat gpt sizinaba ngang kayam yawi yensine let's have a raise of hands chat gpt sizinaba ngang kaya yawi khoi maraksida ko amaka koi asida soma thandal amaga thangde ko chat gpt ga se ai khoi gi noi gi chahi matang sida very powerful tool loina sizinaba yai ko chat gpt da any question hango any doubt hango nangi khubak mobile phone sida dum thobla adobani ko ai class 12 loiraga ai sigi subject sing je ai pamjai ai ga chana jaba profession sing se kari kari no wana hango ko wari sana bhai apne adu ai ga chana profession se kari kari no wana hangkan da si ke chane yana thobla ni adudi sigi profession se da changna ba hona kan da ai je kari exam thabda re kari tambadare afaba college na kadai gano kaise hangnaga ko ojagu bisingasu classroom da lai tamgani adubu technology sizinaraga isagi career ama set tawse yan nairabane hojikse aduna again coming back isani isada sincere oijaba minam jadaba aigi capital se sagatlaga aisa hayeng IAS MPS MCS oiragadi aigi value kamdoi natra hojik honnaga matam sida honna haudragadi ai example am pigene ko profession sing se mirai se bagi wadi natte ko lari lai se thawai yahodaba ko aikoi gi yum saba yawba mystery ama hairasina ko yum saba se hoi yamna maru oiba profession mirai ba yate adubu yum punaba honabada mi yum saraga talaka paisa duga doctor oiraga IAS oiraga for example yeng se boka super specialist doctor mana
सर्जरी पुंग अनी चंगने तौबद लुपा क्या फंगमदौ माले को लाख हेन फंगी को अदुना अइना पुंग अमा स्पेंड तौबकांदा अइ लुपा क्या तान सिगे हाइसे असि नोइना हौजिक लेपकदौबने अइसे युम साबा यावरगा मीगी मयुमदा चलगा थबक सुरगा पैसा खा तानबदुना फबरा अइसे अइ साजे मतिक चाबा मी अमा ओइरगा अइना पुंग अमा थबक सुबदा इमा बाबाना हाइरगे हेक्ता यापोंते इमा बाबाना पांबा अइ पेरेंट्स यावरी अइना हेगे वा ngamada panjabani parents singna hojik se well informed oiba planned career se develop tawbi se ko to aigi imanamagi macha bi si oigre harga aigi icha adu oiba yate haiba yate hojik ki matam sida ekoi Facebook da adagi Instagram da meme mayam ama thoi ko aduda khidang afaba haidare aina no zarubada छात्र अहुम खक लई है सामू अमगा nga amaga monkey amaga ka one fish one elephant and one monkey ka monkey ne fish ne samu ne u amaga sida कार के एग्जाम से मोगी टेस्ट से उ से का बदन टेस्ट तौनी है सामू दुगा nga दुगि उ कमाई ता अदुना अंगांग सिसु चमाने मागी हैजबा मागी चाना जबा फिल्ड अमन लोई लेकुनी अदुना अइगी इचा अंका हैतबदुदा इंजीनियरिंग तमो हाइने इंजिनलगदी अंगांग से फेल होइताबु जनरल साइंस तमगा मीगी मकोक थोंगदो बिचादो अइने इंजीनियरिंग तमनी बिचादो माहन बोइदु अदुना पेरेंट्स सिंगना मुन्ना खनबिरगा अंगांग सिंगी कैरियर सागतदा ओजासिंग तानबिरगा ओजासिंगदि अंगांग सिंगी मरमदे हेन खंगमदुई कनि सब्जेक्ट हेन चानै गाइस अदुमाइना प्लान कैरियर अमा सागतदा अंगांग सिंगी मतें पांगनिमसे अदुगा अइना सुम छात्रसिंग पॉइंट अमा खतंगा पंजनिंगसे मियोइबसे लोइना हाइरगा पॉब्लम नाका अमा तिलते फकनाबु कल्लबा मतम बु पीरबा ngसाइगे एग्जांपल दा मुलाय लेट्स ईट एन एलिफेंट हाइरगा को एलिफेंट से चार्ज हाइरगा मतम लेरगा दिसाबु नमनी हाइ को अदुना अइना हाइजबा सब्जेक्ट अदुदगी असी सब्जेक्ट सिदि आई हाइते हाइनदे हाइगनो को सब्जेक्ट पुदिंग की कानब लेबने हौजिक आई साइंस एंड टेक्नोलॉजी दे तनुरगा लास्ट दाव प्रोजेक्ट होय सदेवगी मतुमिरगा पॉलिटिक्स के चंगे आई साइंस एंड टेक्नोलॉजी की फील्ड का इलेक्टोरल पॉलिटिक्स का वांग ने लेनरिस अदुना कमाई सब्जेक्ट खुदिंग की कानब लेबने given the proper resources given the proper environment angang amana satra amana tambada haitaba leiro aduna resources environments ki kanan pi batare oja sing pi batare mentors pi batare guides pi batare parents pi batare aduga coming back again ko manipur ki hojik leiriba scenario sida aikoi ki priorities se pura misplaced priority oibana ko irang khajitang leibada school college thingsinba ko adudagi aikoi se last few years chahi mari manga sida larik tamba satra se khwaidagi marai bak thiba satra ne na I lowe ko kagino ai kada covid mathamda larik tam hotre irang na mu larik tamba yadre isa na hona jaba satra sindune ba khitang hena mangin thana chalise aduga mak yamna phangkhiba mangjul thana chakhiba satra sing sikhakna mi odoira haibadudi adunate mak hena phangpagi kana balai next course ama changbada college afaba ama changbada aduda kana hini adubu agi concept ama leijai ko 80% phangba satra amaga 65% phangba satra amaga 15% ki difference lairaga su life ki different challenges life ki different exposures mayam phangga di ko 65% phangba satra sina hena life the successful will be chance wa he aduna aina se hai se karigino hai ba kanda ma yang thanghau da satra se puning han thaba yade puning thogat piraga nakoi da environment ama pibiraga resources pibiraga ai ga chana ba subject se karino haina hantharaga adumaina kanna hotna minaraga project se manipur gi laiba situation sida aikoi se youth ama oina he na su responsibility lo da ka lai responsibility se karino hai ba kanda irang thokokanda lan thokokanda ko lan lakokanda aikoi se chatlaga lan ka pusi haibunate magi mathau tawgedo bogi loina sillaga leigraba ngakani politicians na leibak na pa
police na law and order control tawba CSOs mayam ama lay satra singi responsibility bi kari no hojik lay ba phibam sida manipur gi lay situation sida satra singi responsibility bi like kanna pabo kanna honaba Pagkakala naman di yaurakan IAS, IPS, FCS yaurakan Manipur ki policy making da yauraka Manipur siya niya mamangda India ki manungda mating topal laibak ama oyan na bako na bakanda noy na nasi honari do na mating oy doy na policy making da noy part loga doy na aduna kanang kami noy may marak sida hayeng Manipur ki chief minister ka oy ko laibak kang kung jay je sa hindi do paano laibak nga po nitulog ka doy aduna kanna hotamina si akhoi su hojik se manipur gi laiba phibam se uraga tumina phamba laiba ya ta badagi politics ta phone ulaga laibak si gi afama khajitang di tawge na thulai satra su hojik se chahi noi se bot thada ya ba matam yo abani afama decision loga do bani mun khanda ga do bani laibak se ngakpada na ko gi responsibility lai kanna pawa adudagi asum loina unaba ngakne manipur state sida kanana kari tawri haise ko aduna loisil lakpada nakoi na honna jaru khuding mata mai pa ko oiba manipur gi ma manipur sigi achauba mingsat purak pungamba laibak se ngakpada achauba thodang lawbu ngamba ni amamam oibiu na hajaraga isa de chinjege